ꯄꯥꯎ ꯆꯦꯔꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯆꯍꯤ 4,400 ꯒꯤ ꯃꯃꯥꯡꯗ ꯁꯥꯔꯝꯕ ꯄꯤꯔꯥꯃꯤꯗ ꯍꯥꯏꯗ꯭ꯔꯣꯀꯣꯂꯤꯛ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯈꯤꯕꯅꯤ ꯔꯤꯁꯣꯁ꯫ ꯃꯤꯁꯥꯒꯤ ꯃꯔꯚꯨꯃꯤꯗ ꯆꯍꯤ 4,300 ꯒꯤ ꯃꯃꯥꯡꯗ ꯐꯤꯠ 200 ꯔꯣꯝ ꯍꯦꯟꯅ ꯋꯥꯡꯂꯕ ꯄꯤꯔꯥꯃꯤꯗ ꯀꯌꯥ ꯁꯥꯔꯝꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯉꯛꯄ ꯑꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯁꯣꯔꯁ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯁꯣꯔꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯠ 200 ꯔꯣꯝ ꯍꯦꯟꯅ ꯋꯥꯡꯂꯕ ꯄꯤꯔꯥꯃꯤꯗ ꯁꯥꯕ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯥꯝ, ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯐꯦꯠ ꯑꯦꯂꯤꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯨꯔꯦꯜꯒꯤ ꯃꯇꯦꯡꯅ ꯃꯊꯧ ꯇꯧꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯟꯆꯀꯤ ꯔꯤꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯂꯤꯌꯥꯔꯇꯣꯇꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯁꯤ.ꯏ.ꯑꯣ. ꯑꯃꯗꯤ ꯑꯏꯕ ꯕꯦꯖꯤꯌꯔ ꯂꯥꯏꯗꯤꯑꯣꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄꯤꯔꯥꯃꯤꯗ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛ ꯔꯤꯁꯣꯔꯁꯁꯤꯡꯅ ꯄꯨꯊꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯄꯤꯔꯥꯃꯤꯗ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯉꯥꯛꯅ ꯁꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯍꯟꯅꯕ ꯉꯝꯒꯅꯤ꯫ ꯔꯤꯁꯣꯔꯁ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯔꯥꯃꯤꯗ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯛꯇ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ 3 ꯁꯤꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯗꯤꯐꯦꯟꯁꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯔꯥꯛꯇ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 4 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯔꯥꯛ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯪꯈꯠꯅꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯩꯁꯤꯟꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯗ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯁꯦꯝ ꯁꯥꯗꯨꯅꯗꯤ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ISIS-ꯀꯤ ꯇꯦꯔꯣꯔꯤꯁꯠꯅ ꯅꯍꯥ ꯀꯌꯥ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯨ.ꯑꯦꯟ.ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯇꯝꯊꯤꯔꯕ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯏꯟ ꯏꯔꯥꯛ ꯑꯦꯟ ꯂꯦꯋꯦꯟꯠ ꯈꯣꯔꯥꯁꯥꯟ ISIS-ꯀꯤ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ ꯀꯌꯥ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯍꯧꯈꯤꯕ ISIS-ꯀꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯑꯆꯧꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯏꯟꯗꯤꯌꯥꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯜ-ꯀꯥꯏꯗꯥ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯁꯨ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ISIS-ꯀꯤ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯇꯍꯔꯤꯛ-ꯑꯦ-ꯇꯥꯂꯤꯕꯥꯟ (TTP) ꯑꯃꯗꯤ ꯇꯍꯔꯤꯛ-ꯑꯦ-ꯖꯥꯍꯥ (TJP) ꯀꯌꯥꯁꯨ ꯌꯥꯝꯅ ꯅꯛꯅ ꯃꯔꯤ ꯂꯩꯅꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ TTP ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯍꯟꯗꯨꯅ ꯂꯣꯠꯍꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯀꯌꯥꯁꯨ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯂꯃꯟ ꯈꯨꯝꯗꯨꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯁꯨꯗ꯫ ꯏꯔꯥꯟꯒꯤ ꯅꯧꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯕ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯄ ꯍꯃꯥꯁꯀꯤ ꯆꯤꯐ ꯏꯁꯂꯥꯝ ꯍꯥꯅꯤꯌꯥ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯃꯛꯇꯗ ꯍꯥꯠꯈꯤꯕꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯨꯗꯅ ꯏꯖꯔꯦꯜꯗ ꯂꯃꯟ ꯈꯨꯝꯗꯨꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯨꯆꯤꯡꯕ ꯑꯌꯥꯇꯨꯜꯂꯥ ꯑꯂꯤ ꯈꯥꯝꯅꯦꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯥꯠꯈ꯭ꯔꯕ ꯍꯥꯅꯤꯌꯥꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯏꯖꯔꯦꯜꯅ ꯃꯪ ꯐꯥꯎꯕ ꯃꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅꯁꯨ ꯃꯥꯂꯦꯝꯒꯤ ꯃꯦꯞꯇꯒꯤ ꯏꯖꯔꯦꯜꯒꯤ ꯌꯍꯨꯗꯁꯤꯡ ꯃꯨꯠꯊꯠꯄꯒꯤ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯃꯂꯥ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯤꯕꯔꯦꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯀꯃꯂꯥ ꯍꯦꯔꯤꯁ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯌꯥꯝꯅ ꯑꯁꯣꯟꯕ ꯅꯨꯄꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏꯊꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯂꯛꯄꯗꯒꯤ ꯔꯤꯄꯕ꯭ꯂꯤꯀꯥꯟ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ
ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯤꯕꯔꯦꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯨꯟꯗꯨꯅ ꯉꯥꯡꯂꯝ ꯁꯛꯂꯝꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯑꯀꯤꯕ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯃꯂꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ, ꯃꯍꯥꯛꯅ ꯚꯥꯏꯁ ꯉꯥꯛꯄꯤꯒꯅꯤ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 39,995 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯃꯥꯁꯀꯤ ꯆꯤꯐ ꯏꯁꯃꯥꯏꯜ ꯍꯥꯅꯤꯌꯥ ꯒꯥꯏꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯨꯁꯤꯌꯥ ꯃꯤꯆꯪ ꯆꯪꯅꯔꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯗꯒꯤ ꯍꯧꯗꯨꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯟꯗ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 39,995 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯖꯔꯦꯜꯒꯤ ꯇꯝꯊꯤꯔꯕ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯃꯧꯁꯥꯗꯀꯤ ꯇꯤꯝꯅ ꯍꯃꯥꯁꯀꯤ ꯆꯤꯐ ꯂꯤꯗꯔ ꯏꯁꯃꯥꯏꯜ ꯍꯥꯅꯤꯌꯥ ꯒꯥꯏꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯏꯔꯥꯟꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯅ ꯍꯃꯥꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯍꯥꯅꯤꯌꯥ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯤꯆꯪ ꯆꯪꯅꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯤ꯫ ꯏꯖꯔꯦꯜꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯖꯔꯦꯜꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯥꯟ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯥꯅꯤꯌꯥ ꯍꯥꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯔꯁꯤꯌꯥꯅ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯏꯔꯥꯟꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ CNN ꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯏꯁꯃꯥꯏꯜ ꯍꯥꯅꯤꯌꯥ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯁꯥꯗ ꯄꯦꯖꯦꯁꯀꯤꯌꯥꯟꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯥꯠꯅꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄ ꯏꯖꯔꯦꯜꯒꯤ ꯇꯝꯊꯤꯔꯕ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯃꯧꯁꯥꯗꯅ ꯍꯥꯅꯤꯌꯥꯅ ꯂꯩꯕ ꯃꯐꯝꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯒꯥꯏꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗ ꯑꯐꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯠꯄꯅꯤ ꯏꯖꯔꯦꯜ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯠꯅꯕ ꯂꯨꯝꯗꯨꯅ ꯂꯥꯛꯈꯤꯕ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯏꯁꯃꯥꯏꯜ ꯍꯥꯅꯤꯌꯥ ꯍꯥꯠꯄ ꯉꯝꯈꯤꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯥꯂꯦꯝꯗ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯠꯄꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯖꯔꯦꯜꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯉꯥꯡ 12 ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯃꯟꯁꯨ ꯈꯨꯝꯕ ꯉꯝꯂꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯃꯥꯁ, ꯍꯦꯖꯕꯣꯂꯥ, ꯍꯨꯇꯤ ꯑꯃꯗꯤ ꯏꯔꯥꯟꯅ ꯂꯥꯟꯗꯥꯒꯗꯧꯔꯤ꯫ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯍꯥꯅꯤꯌꯥ ꯍꯥꯠꯈꯤꯕꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯍꯃꯥꯁ, ꯍꯦꯖꯕꯣꯂꯥ, ꯍꯨꯇꯤ, ꯇꯔꯀꯤ, ꯇꯥꯂꯤꯕꯥꯟ ꯑꯃꯗꯤ ꯏꯔꯥꯟꯅ ꯄꯨꯟꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯊꯣꯔꯛꯂꯕꯗꯤ ꯃꯥꯂꯦꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯍꯥꯅꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯗꯨꯜ ꯁꯂꯥꯝꯅ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤ꯫ ꯒꯖꯥꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯃꯗ ꯄꯣꯛꯈꯤꯕ ꯏꯁꯃꯥꯏꯜ ꯍꯥꯅꯤꯌꯥ ꯆꯍꯤ 62 ꯑꯃꯗꯤ ꯂꯣꯏꯅꯕꯤ ꯑꯂꯝ ꯍꯥꯅꯤꯌꯥꯅ ꯑꯅꯤꯒꯤ ꯃꯆꯥ 19ꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯥ 3 ꯌꯥꯎꯅ ꯃꯁꯨꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯏꯖꯔꯦꯜꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯕꯗꯨꯜ ꯁꯂꯥꯝ ꯍꯥꯅꯤꯌꯥꯅ ꯃꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯀꯌꯥꯅ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯆꯪꯂꯛꯈ꯭ꯔꯦ꯫ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯍꯥꯅꯤꯌꯥ ꯏꯔꯥꯟꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥ, ꯆꯥꯏꯅꯥ, ꯇꯔꯀꯤ, ꯏꯔꯥꯟ, ꯄꯦꯂꯦꯁꯇꯥꯏꯟ ꯑꯃꯗꯤ ꯀꯇꯔꯅꯆꯤꯡꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯏꯖꯔꯦꯜꯒꯤ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫